Border town Moreda, security force na pungkun mari chumna, section na ngaksen bagi thabak chathare. Pawasi, ngasinong tilfong kibakang laypaki mayra pawse dagi lokot savane. Border town Moreda, Haujik State Security Force yauna, Central Force ki apun bakangbu na ngaksen bagi thabak akan bamawong da. Pungkun mari chumna pangthok padagi. Pam da bagi thokdok amat thok pa laytre. Border town Moreda law and order fagalak padagi. Ayuk pung taramathoy fauba curfew kom thok le. Haujik Moreda ladiba Special Police Commando gi kangbuna achauba thaudang lawduna singnaba area da drone camera sizinaduna pungkun mari chupna ngaksen bagi akan ba section thaurang lawkhatli haire pawasina makha taribade Haujik Moreda ladiba Special Commando Unit KSP KHS Krishna Tombina mafam adugi Operation Commander oiduna mahaki liching makhada Operation chathaba amade ROP chatpana maram oiraga Moreda pamdaba thaudok thokpagi thaudok chang yamna hanthakibane Haujik Moreda ladiba state security singidamak laingaki maikidagi chana thangnaba polam sing mapung phana pirakpana maram oiraga mamangda state forcing na thengnaramba khudong chadaba sing adu haujikti leitre chana thangnaba polam sing tha gi oina stock ta leire gari amade khusu khulai gi awatpa thoina leitre numidangi matamdasu singnaba mafam singda bulletproof ki gari sing thaujinduna changsin bagi thabak chathari aire